ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯕ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯗꯣ ꯆꯠꯂꯝꯗꯥꯏꯗ ꯏꯆꯟ ꯕꯤꯖꯤꯌꯥ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯔꯣꯖꯤꯅꯥ ꯏꯃꯥ ꯈꯣꯏ ꯃꯣꯏ ꯂꯣꯏ ꯀꯥꯏꯅꯕ ꯃꯤꯀꯨꯞꯇꯣ ꯑꯣꯏꯔꯦ ꯁꯨꯔꯦꯁꯄꯨꯁꯨ ꯀꯥꯏꯅꯕ ꯇꯥꯔꯦ ꯕꯕꯥꯕꯨꯁꯨ ꯀꯥꯏꯅꯕ ꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯨꯝꯒꯤꯗꯧꯅ ꯑꯩꯅ ꯉꯁꯤ ꯂꯩꯖꯕꯅꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯁꯦ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯀꯞꯄ ꯂꯩꯍꯧꯕꯗ ꯎꯕꯗ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯠꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯆꯔꯛꯄꯅꯤ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯜꯂꯦ ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯃꯃꯥ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯥꯏ ꯈꯨꯠꯇꯣ ꯁꯤꯗꯅꯤ ꯁꯣꯏꯖꯒꯣ ꯁꯤꯗꯀꯣ ꯁꯤ ꯄꯣꯝꯃꯤꯁꯤꯔ ꯁꯤꯗꯔ ꯇꯦꯛꯏꯁꯦ ꯁꯤ ꯇꯦꯛꯏꯔ ꯁꯤ ꯇꯦꯛꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯧꯖꯤꯟꯗ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯇꯩ ꯊꯣꯛꯑꯦ ꯀꯪꯂꯩꯄꯥꯛ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯔꯦ ꯃꯌꯥꯝ ꯑꯩ ꯕꯦꯛ ꯀꯟꯅ ꯁꯨꯔꯦꯁꯅ ꯍꯥꯞꯄꯤꯔꯤ ꯕꯕꯥꯅ ꯍꯥꯞꯄꯤꯔꯤ 어이 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 ꯆꯠꯄꯩ ꯊꯣꯛꯑꯦ ꯏꯔꯥꯡꯁꯨ ꯀꯜꯂꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯡꯅ ꯆꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯂꯥꯛꯄ ꯃꯌꯥꯝ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯤ ꯌꯨꯝ ꯑꯅꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯨꯝ ꯑꯗꯨꯒ ꯑꯁꯥꯝꯗꯁꯨ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯥꯗꯁꯨ ꯑꯃꯨꯛ ꯃꯃꯥ ꯕꯕꯥ ꯑꯃ ꯅꯛꯁꯜꯂꯨꯔꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯏꯅꯕ ꯇꯥꯔꯦ ꯉꯁꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯌꯥꯝ ꯏꯆꯟ ꯕꯤꯖꯤꯌꯥꯒ ꯀꯥꯏꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟꯅꯤ मागिसु खोंग चटपदा प्रॉब्लम ने अदुदगी अखोइनिजे खंगनगिबनि ngasi अदुगा सोमदना इचन रोजिना नि मागे पोकमिनबा अखोइ सुरेशना लौरिबको मासु याम कप्पे याम नुसिबा इचनने माना इ फिगे लोय सुबिदना मबुंग निगायना हराव नुसिनै आइसु इचन पोकमिनबा लैजते दना मोगो इचन ओइना फंगबसे आइसु याम लाइबक फै अदुगा अपोपी इमा खता नतना कक्सिंग इमाबसु याम नुसि मानसु आइबु याम थमोय सेंगना मचानुपा अहन तम खंजबने दुना चलमदाय मिकुप्ता ममाना कप्पगा समायना आइबु विदाय पिबसे हाबता याम नुसि याम नुवाइदे म्याम कप्पा बिबि हाय फिजंग कप्पा नको नुवाइदे मको अंकल आको कप्पा नको ना ओए बैठो Rồi. Ai chân gì vậy? Ai chân gì vậy? Sana baba. सूरज का इचन रोजिना की मचानुपा पोइरई से गाड़ी से मते मखोय तोंबे दुम मा हाइना जबि लेबको अदना मा जा को चतोइनि खल्लेने अदना मा से चलमदाय दा खोय तोंगा मते मा यावबने याम नुसिबने खोय इचा पोइरई से म्याम Bye bye. Nuai na tanong dalo. Bye ka. Jangan phone lagi mah. Jauh
여우네. 바이바이. 바이바이. 바이. 좋았어. 폰 들어게. 폰 들어게. 바이바이. ꯑꯩꯅ ꯉꯔꯥꯡ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯂꯝꯕꯤꯗ ꯌꯥꯝ ꯕꯟ ꯀꯜꯂꯦ, ꯏꯔꯥꯡ ꯀꯜꯂꯦ. ꯏꯔꯥꯡ ꯑꯁꯦ ꯂꯦꯞꯅ ꯀꯟꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯐꯥꯈꯤꯕꯒꯤꯗꯃꯛꯇꯅꯤ. ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯁꯦ ꯍꯧꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯑꯩ ꯂꯝꯕꯤ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯏꯃꯥꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯈꯪꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯤꯕ ꯃꯔꯝꯁꯦ ꯑꯩ ꯌꯨꯝ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯕꯤꯔꯒ ꯌꯥꯝ ꯐꯖꯅ ꯊꯥꯗꯣꯛꯄꯤꯔꯦ. ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯕꯨ ꯑꯗꯨꯒ ꯕꯟꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯂꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯄꯨꯊꯤ ꯅꯥꯎꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯈꯪꯕꯤꯕꯒꯤꯀꯣ. ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯐꯥꯕꯤꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯗꯣ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯃꯥꯕꯨ ꯐꯥꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯈꯣꯡꯖꯪꯗ ꯆꯪꯁꯤꯟꯈꯤꯕ ꯍꯧꯖꯤꯛꯀꯤ ꯕꯟ ꯑꯁꯦ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ. ꯃꯌꯥꯝ ꯉꯁꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯈꯣꯏ ꯇꯣꯡꯉꯦ ꯍꯥꯏꯇꯥꯔꯦ. ꯂꯝꯕꯤꯗ ꯑꯄꯟꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯕꯟꯅꯤꯅꯀꯣ. ꯑꯗꯨꯅ ꯃꯊꯪ ꯈꯥꯝꯃꯛꯄꯗ ꯀꯩꯅꯣ ꯇꯧꯕ, ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯊꯦꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯝꯅꯥꯗ ꯂꯩꯔꯝꯗꯣꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯐꯪꯍꯧꯔꯦ ꯐ꯭ꯂꯥꯏꯠ. ꯑꯗꯨ ꯌꯧꯗꯣꯔꯦ, ꯀꯨꯝꯊꯗꯣꯔꯦ. ꯁꯤꯗ ꯂꯩꯔꯁꯤꯕ. ꯉꯁꯤꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ? ꯅꯨꯡꯉꯥꯏꯖꯅ. ꯄꯨꯡ ꯑꯅꯤꯃꯨꯛ ꯆꯪꯉꯤꯀꯣ. ꯐꯖꯅ ꯅꯨꯡꯉꯥꯏ. ꯑꯗꯨ ꯃꯌꯥꯝꯒꯤꯅꯤ ꯇꯧꯔꯤꯗꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯣ ꯀꯥꯏꯕ ꯆꯠꯀꯗꯕ ꯑꯣꯏꯗꯤ ꯉꯟꯅꯒ ꯍꯦꯛ ꯊꯣꯛꯄꯤꯕ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ. ꯌꯨꯝ ꯌꯧꯔ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ. ꯑꯗꯣ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ. ꯀꯪꯂꯩꯄꯥꯛ ꯌꯥꯝ ꯅꯨꯡꯁꯤ. ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯦ. ꯑꯗꯨꯒ ꯃꯊꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ. ꯑꯗꯨꯗꯤ ꯕꯟꯅꯣ ꯏꯔꯥꯡꯉꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯜꯂꯁꯤ. ꯑꯗꯣ ꯉꯁꯤ ꯁꯤꯕꯥꯅꯒ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯄꯨꯔꯥ VIP ꯁꯤꯠꯅꯤ ꯃꯌꯥꯝ. VIP ꯁꯤꯠꯁꯦ ꯃꯔꯝ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯄ꯭ꯂꯦꯟꯒꯤ ꯃꯅꯤꯡꯅꯤ ꯃꯌꯥꯝ. VIP ꯐꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯂꯨꯄꯥ 5,000 ꯄꯤꯔꯒꯅꯤ ꯀꯩꯁꯤ. ꯑꯗꯨꯅ ꯄ꯭ꯂꯦꯟꯁꯦ ꯄꯥꯏꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣই ꯃꯈꯥꯗ ꯂꯩꯍꯧꯒꯗꯧꯕ. ꯁꯤꯅ ꯂꯣꯏꯔꯦ. ꯑꯍꯥꯟꯕꯅꯤ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯇꯣꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯛꯐꯝ, ꯑꯩꯒꯤ ꯄꯣꯛꯅꯐꯝ, ꯑꯩꯒꯤꯁꯨ ꯏꯔꯝꯗꯝ ꯍꯥꯏꯇꯥꯔꯦ ꯑꯁꯥꯝꯁꯤꯁꯨ. ꯑꯁꯥꯝ ꯌꯧꯔꯦ. ꯁꯤꯗꯒꯤ ꯎꯕꯤꯔꯤꯕ ꯚ꯭ꯌꯨꯁꯦ ꯗꯤꯕ꯭ꯔꯨꯒꯔ ꯍꯥꯏꯕ ꯗꯤꯁꯇ꯭ꯔꯤꯛꯇꯨꯅꯦ. ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤ ꯑꯩꯅ ꯁꯤꯕꯁꯥꯒꯔ ꯍꯥꯏꯕꯗꯨꯒ ꯂꯩꯗꯣꯏꯅꯤ. ꯑꯗꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣই ꯗꯗꯥꯒ ꯏꯃꯥꯟꯅꯕꯒ ꯉꯥꯏꯔꯝꯃꯅꯤ. ꯑꯗꯨꯗꯩ ꯇꯣꯡꯉꯒ ꯑꯃꯨꯛ ꯖꯔꯅꯤ ꯍꯧꯔꯅꯤ ꯍꯥꯏꯇꯥꯔꯦ. ꯌꯨꯝ ꯐꯥꯎꯒꯤ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ. ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯚ꯭ꯌꯨꯅꯤ ꯃꯌꯥꯝ. ꯑꯩ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯦ. ꯑꯗꯨꯒ ꯃꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯑꯥꯗ ꯑꯃꯨꯛ ꯀꯞꯍꯧꯔꯦ. ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯏꯃꯥꯈꯣꯏꯁꯨ ꯀꯨꯏꯔꯕꯅꯤ나 ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯗꯩꯁꯨ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯅ ꯑꯃꯨꯛ ꯀꯞꯄꯤꯗꯨꯅꯤ. ꯃꯃꯥꯒꯤ ꯁꯝꯁꯦ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯀꯥꯟꯗ ꯎꯏꯅꯦ. ꯁꯝ ꯁ꯭ꯇꯥꯏꯜ ꯍꯣꯡꯗꯣꯛ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯀꯅꯥꯅ ꯀꯩꯅꯣ? ꯑꯩꯒꯤ ꯁꯝ ꯀꯛꯄꯗꯣ. ꯑꯣ. ꯁꯤ ꯑꯩꯗꯤ ꯄꯨꯔꯥ ꯉꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯁꯝꯁꯦ ꯎꯕꯗ ꯇꯦꯟꯅ ꯀꯛꯊꯅ ꯀꯩ ꯀꯠꯊꯔꯤꯅꯣ? Sông được tà tài. Hả? Được tà tài. ꯖꯣꯇꯥ ꯇꯥꯕ ꯍꯥꯏꯗꯤ ꯇꯥꯁꯤꯜꯂꯤꯕ. ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ. ꯑꯣ, ꯃꯁꯛꯀ ꯑꯣꯟ ꯂꯩꯔꯝꯃꯦ. ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯦ? Rồi. ꯍꯋꯥꯏ. ꯑꯣ. ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯦ. ꯑꯗꯨꯒ ꯃꯃꯥ ꯊꯦꯡꯅꯔꯦ. ꯑꯗꯨꯒ ꯃꯥꯏ ꯈꯨꯠꯇꯣ ꯁꯤꯗꯅꯤ ꯁꯣꯏꯁꯦꯀꯣ. ꯁꯤꯗꯀꯣ. ꯁꯤ ꯄꯣꯝꯃꯤꯁꯦ. Sida tei. Sida. Kuchi kumi. Sida je kaya hai na. Saujin je hai da. Je hai mo. Hidak ti. Ti sai ne. Adu cha ga saujin hai da. Yeng da. Yeng ne lo sita. Ne ko mo de. Oh. Magi si oisin da bagi ai di surgery ju oiba yai hai ba ko. Aduna hidak to numit kya ni ba pirin na. Hayang doon.
ꯑꯗꯨ ꯆꯦꯛꯑꯞ ꯆꯠꯂ ꯈꯪꯗꯣꯏꯔꯥ ꯍꯌꯦꯡ ꯆꯠꯂꯅꯤ ꯑꯣ ꯃꯩ ꯁꯦꯡꯉꯝꯗꯥꯏ ꯑꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ 100K ꯌꯧꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤꯅꯦ ꯈꯪꯉꯦ ꯂꯥꯛ ꯑꯃ ꯃꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯣ 100K ꯀꯣꯏꯕꯀꯣ ꯑꯗꯨ ꯈꯔꯅꯤ ꯂꯩꯔꯗꯤ ꯃꯣꯏꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯂꯩꯕ ꯑꯗꯨ ꯄ꯭ꯂꯦꯠꯇꯣ ꯌꯧꯔꯛꯀꯅꯤ ꯑꯦꯗ꯭ꯔꯦꯁ ꯑꯩ ꯒꯨꯒꯜ ꯅꯝꯕꯔ ꯄꯤꯊꯅꯕ ꯁꯤꯅ ꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯍꯥꯞꯄꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣꯁꯦ ꯎ ꯐꯪꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯀꯟꯕꯒꯤ ꯏꯟꯇꯔꯅꯦꯠ ꯕꯟ ꯇꯧ ꯊꯝꯃꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯅꯨꯄꯥ ꯑꯃ ꯐꯥꯈꯤꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯗꯨꯅ ꯂꯝꯕꯤ ꯄꯨꯔꯥ ꯕꯟꯅꯤ ꯑꯩ ꯑꯣꯏꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯅ ꯎꯕ ꯈꯪꯕꯤꯔꯒ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯅ ꯐꯖꯅ ꯊꯥꯗꯣꯔꯛꯑꯦ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯃꯤꯗꯤ ꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯟꯕꯅꯤꯅ ꯇꯧꯔꯤꯗꯨꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛ ꯃꯉꯣꯟꯗ ꯐꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯃꯃꯥ ꯁꯤꯗ ꯂꯩꯔꯦ ꯃꯃꯥꯒꯤ ꯈꯨꯠ ꯂꯥꯌꯦꯡꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯀꯥꯟꯗ ꯐꯩ ꯐꯠꯇꯦ ꯑꯗꯨꯒ ꯄ꯭ꯔꯦꯁꯔ ꯁꯔꯖꯔꯤ ꯇꯧꯔꯛꯑꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ